ngasi phong ki batungan tungan pa Manipuri sifong singdagi maroi bi ipaw sing myam da thamjagi ahanbada sanalewa pawsi digi khongasaraga nupi ama Siramle Impal East ki Porompat Police Station ki manung sanba Brakapur nahabam bamol lekai da nupi ama mayung gi phamungi kar thouri yallaga sidun leiram thengnare press na phama pawda ngasi pung 12 rom tapa matamna leikidraba nupi dugi maming moirangthip ningol Pasapati mayum ongbi Loria sa yang kay humdoy mapuroi ba Rosen kawi leikidraba nupi si masayawde ma ngasi thouri yallaga sidun leiram matamda ma ki mapuroi ba Rosen mayum da leikite haidi Rosen halakpa matamda Loria yungi ahan ba matholgi ceiling fan yana ba ceiling da thamba hukta plastic thouri mana thouri yallaga siduna leiram thengnarakpani haidi thouri yallaga siramgi pau phangmadigi Porompat Police Station ki team ama sangsinuna yengsinbaga loinana thaudo dugi matang nupi mayum amadi nupa mayum go unaduna wari sanabada imung ani yasinana ba purakle haiduna Potloinaba thorang tawba horakpada leikidrabi Loria gi makokta sokpagi mafam leirami haiba khangnarakpadagi nupi mayum gi imung munungna mi siru singnai haiduna Porompat Police Station na complain ama toki complain adu gi matungina Porompat Police Station ki team ama amadi forensic science laboratory ki team ama laktuna yengsinbaga loina leikidrabi Loria gi asibaksang adu Porompat Police Station ki team na lokholaba matungda postmortem gi damak jenims ki mok thamkhre adi amaromdana coming operations atakre Thasagi kunga trukta pangthok kadoriba Republic Day numita pamdaba thakdok sing thuonnanaba security na lakhotpa section tharong sarwa mo oina tungan mapamda combing operations atakre police tagi phangwa pawda Impal West District Police ki commando team na wahengbam laikai salam laikai amadi maino leirakta ngasayuk pung taruk tagi horaga nipanga minute taraga mangarom taba phawba combing operations atakre operation adu da haidiba laikai humasigi yum sani rom na sang na thibu huma sathabaga loinana miyoi sahungo yankai verify takhi adu mi phami puni lekhide hari amaromda Impal West District Police ki commando team na city police station gi manung sanba ima kaithil gi akoiba alugari BT road amadi yaimai store lambi parengda koisilaga thibu huma satakre thibu huma du da hairiba mafam singa sida leramba miyoi samago humpuga tere rom verify ta satakhi maduda masagi saktak se yaudaba miyoi tarago humdoi lakhotuna city police da sinabaga loinana makata na verify satakhi amaromda Impal East District Police Commando team na district asigi manung sanba ungdong sekta area da ngasi coming operations atakre operation adu da bail out to labor miyoi sing yauna verify toki adu mi phami pundi leite haidi nakalamoromda Bishnupur District Police Commando team na district asigi SDO office ki akoibada ngasi coming operations ataki adu mi phami punamata leite hainsu pawsna makata na palakli atopa pamanamo Jesami village da kekrunge celebration haudokre Singi district mari da super specialty hospital saragani state minister Singi district mari senapati urkul tamenglong amasum sandel da analeng gi lamda super specialty ki khutong saba leiba analeng sing sana baleng na phirep lore masina district singa sigi miyam anai yorakpada Impal natragan atop city singa satrabasu yaragani haina state minister nong thongmam berena phungdokre Urkul district ki Jesami da pangtokiba kekru nge celebration haudokpagi thoramda state minister makata hai singi district sing specialist doctor wat pana mar moiraga specialist doctor gi mathautab anaba sing tele ICU gi kuthang district hospital sing leng sathari state asigi doctor wat libasi super specialist doctor masing hengat hanana basonari state asida sakwa thorang gi lamna mangjil thana satpa ngamli basi miyamna lenga asibu shagoliba masuma khoi gi mating digi ngamane State asida ingta pahanjilakpadagi sako thorangna mangjil thaba ngamani singi district singda paikhatpa sako thorangi thabak singi marakta Makhel heritage park sariba sisomani masina singtam anigi masin mana oibigi mari hengat hanbada mating ogani loinana aikhoigi puari sing semjin sajin ba tawbigano asengma puari da yumpham oiduna aikhoi masel ama to oibigi mari dusu sakatpa ngamre lenga asina go to village amadi go to hills haudokriba state asigi manung hanjinna leiba khunja singi awat apa sing khangtona bani masi haudokpana manung hanjinma mafam singda leiba khungang singi lambi thong school office health facility na singbigi infrastructure sing awat pa khangdoktuna watliba sing mensilakli mamangi tamna COVID-19 laisana maramoiraga sahi mangagi manungda sahi ani makai mangkiba aduna lenga sina thabak taunanabagi matam phangkite adubu tamadugi aroiba sarukta prime minister gi lising makhada singi district singna lupa crore lising amagasani gi senpam thadaduna project ya ma paikhatke project singa dugi manungda model residential schools LM block ukul district amasung women's markets kya sakre residential school singi tungan mafam tareta sakhibani loinana babana mandap sing women's markets oxygen plants transit
accommodation singwa kya si singi district sing da sakre hauzu oiriba phiba masi miyamna sagot piba amadi mateng pangwi budi goirakpani maram asina miyamu thakanabasu miyambu thakanabasu Prime Minister Narendra Modi ni state singi minister singa khangalakpalai ngasi sangariba infrastructure singa sigi khudong saba miyamna mapung phana phanganabasu DC da pokta piki district asigi additional SPM asum ADC की ऑफिस बिल्डिंग अथुबदा सारगने हेने थाजब पिरम खिबगा लोइनना मफम अदुदा SBI ब्रांच अमा हांगबा यावना डिमांड यावबा मेमोरेंडम अमा पिसलखिबा अदुसु यिंगसलगने लोइनना स्टेट बार्ड ओइरिबा नुंगिन यावना उसे क्या क्या गी लाइफम ओइरिबा मनाक नकपा फॉरेस्ट वाइल्ड लाइफ सेंचुरी अमा समगनबा DC की खुथांगदा जियो टैगिंग खुंजासिंग द CM ना खंगनकी अमरमदना बॉम लेरमले पोरमपाट पुलिस स्टेशन कोनबा खुराई पुथीबा लेरक्ता लेबा सगोलसेम विनोद कुमार से यंखै अपकप इबोहाइगी युम साननबगिदमक लेबाक तौबदा हेन ग्रेनेड अमा लेरमंग सि थेंगनरख्रे पुलिस तकी फंगवा पाउद बॉम मदुंग सिनुमि जुंगबा पुंग 10 थुरम ताबा मतमना थेंगनरखिबने बॉम लेरमबदुगी पाउ पोरमपाट पुलिस स्टेशन द पीबदिगी मणिपुर पुलिस की बॉम डिस्पोजल स्क्वाड की टीम लाकलगा असु अंगाम याहोंदना लाउथोख्रे सुहाइदी अतोपा पाउमना पॉपी थरंबा विलेज चेयरमैन अमा यावना मियोय मपन फारे मणिपुर लेंगा की वॉर ऑन ड्रग की मनुसना सथरकपा ड्राइव की मनुसना पॉपी पंबी थरंबा विलेज चेयरमैन अमा यावना मियोय मपन सेनापति पुलिस स्टेशन की टीम नंगा सिफारे पुलिस तकी फंगबा पाउदा फारबा मियोय सिंग दुदी इरंग पार्ट 2 दगी मिलन गोले तमांग सैकुन मपन अपोकपा लालबीर गोले तमांग मफम असिमक्ता दगी दसिंग पाक्सिंग तमांग सैकुन 35 अपोकपा सिदिमंग तमांग अमसुम मन बहादुर तमांग से यंखैगो हुमदोय परशुराम तमांग मरामगी मगिमाय दगी कुमार से 38 अपोकपा आरका खाबुंग विलेज दगी कृष्ण कुमार से 38 अपोकपा पामका बहादुर कंगलातोंग दगी पासंग तमांग से यंखै अपोकपा तेज बहादुर इरंगपाट 1 दगी अजित गोले से 48 अपोकपा सोम बहादुर अंगाइलोंग विलेज दगी सोम बहादुर से 19 अपोकपा पाखा बहादुर अमदी खाबुंग विलेज की चेयरमैन एस गोमसना अपोकपा शेलेनी निहारी अमरोम संडल डिस्ट्रिक्ट की मनुंग सनबा फाइसी एरिया की एकर मार्फुरों पाक सावलमना थरमा पॉपी पंबिसिंग संडल थौबाल अमसुंग कक्सिंग डिस्ट्रिक्ट पुलिस NAB अमदी फॉरेस्ट डिपार्टमेंट की ऑफिसर यावना पुना पर्सनल सामग यंखै मंगारोमना ngasi yantatuna mangankhre पॉपी पंबिसिंग yantatuna manganba aduda saramba पॉपी थाबगी लोकतांग संग ओइना सिजनबा संगमंगा अमसुंग मै थादुना mangankhre yantatpagi thaba aduda 15 suba असम राइफल्स की टीम अमना मतेंग पांगखि हाइरि पनमयाबदी मणिपुर लेंगाना सथरगलिबु वार ऑन ड्रग की सरवा मोइना मणिपुर की सिंगी तोंगान तोंगान मफम सिंगदा थारामा पॉपी पंबिसिंग yantatpagi thaba अकनबा मोन सथरगलिबनि खोंथांग सिगी सरवा मोइना ड्रोन फावबु सिजनदुना हार्बिसाइड साइदुना पॉपी मंगनबगी खोंथांग लखोलक पाउखरबनि लोइना पॉपी थाबदा चेनबसिंग लेपतना फापुनबगी थबक सथरकली मरा सिदा हौखिबा था सिगी 13 लैमखोंग एरिया दगी यामलबा मेय काबद्रा का कोनना मियोयनी फाखिबा थौदो अदुगा मदि लेना लौकटपा केस की मखा सथरकपा थिगतपगी थबकता ड्रग ललोनबगी थबक अदुगी लुसिंगमनी हाइबा मियोय मंगसी सप्रमना पुलिस स्टेशन फारे पुलिस दगी फंगबा पाउड फारबा मियोय दुगी ममिंग TS तिनहंग एलाइस थांगबोय से 19 अपोकपा हेन खोलाम की बेंकावी सुसामपुर डिस्ट्रिक्ट की बेंगनोमदगी नि मागसी पुंग अमा मखाइरोम ताबा मतमना मयुमदगी फाबा ngamkhibani ngasi JMFC कोर्ट पुथोलबा मतम नुमित 3 नि पुलिस कस्टडी रिमांड पीखरे सुहाइरि अतोपा पाव मना हुयलन पावरगी मरोइबी इपाव संगु मयामना थमजगे मणिपुर सही सिगी मनुंग पॉपी पंबी अमता थालोय सिंगमाइ सिंग ड्रोन सिजनदुन उमरु थारागनी बिरेट वांगजिंग अमसुम थौबाल ड्रग सिंग फकटखिबा फैक्टरी सिंग थुगाइखिबददी MLA अमता संगलक्ति पुलिस की ड्रग फाबदना SP की ऑफिस संगसिलक्तुना प्रेस मीट तवी वाफम सी असेंबली यौनगनी मणिपुर की मयाई काब ड्रग सिंग मरुफोन मंगनबगीदमक संगसिलक्तिबु वार ऑन ड्रग कैंपेन की मनुसना मथंग सै इंग्लिश सिंगनी कुनग मरीदगी मणिपुर पॉपी पंबी की मरुअमता लोखलरोय अमसुम पॉपी पंबी सु मखाताना थालरोय हाइना कैंपेन सिबु थवैना हौदोक्तुना लुसिंगलक्तिबु होंगी थबक सु पुरिबा सेमिनिस्ट एंड बेलेना फोंदोक्रे ngasi numidang wairam nitia patchu thekta leiba thambal sanglena pangtokiba pawgi mifumna magna makhatana hai manipur gi umang sing kokthokpiganu haibu wafam asi miyamna BJP lenga ki oina lobudi langani wafam asidi popi pambi sing tharakpadi gi umang sing kokthorakle haibani sumnagi zoom cultivation amau sagi oiba mongda sa tharakpanadi adu yamna umang sing kokthokpanate urkhul district ki jesami satpada thengnarakpagi matungina makhoi gi terrace farming system da loina tawna hobu thengne अदुगो सिंग उमंग सिंग फजन योलक थमे जुम कल्टिवेशन तौबदा लेंगा की मेकेरी अथिंग लेते मसिन उमंग सोंदे अदुबो
popi pambi sing thajilakpa haibisiti tauge haibi yauna torokpa mali maramsina lengaknasu sabsana thingnaba thabak sing lakhotkani popi pambi thabigi miyokta sangshilakpa thabakta kanamata lemna thareki thaba asilokholakpada compromise tawroi popi pambi thabra sijinariba fertilizer amadi thumna singilebak sing sathina sonbada natana purum singda landslide tholakpa hawreri wafam asi asingwani phagi nati hairaduna miyamna su unarabani hausi imphal turel amadi iril turel du ising leitre nambul amadi thawal turel du ising leitre loktak pasu turel singi ising sen tharaktrabadi kangadoribani punama si ekhoi puna khangminaba sangi asoi bithibigi muhutta matau karam tauksigi haibadu miyam tumin leibigi muhutta khana nainagadabani drug factory thugai khiba matamda mafam adugi assembly constituency gi MLA amata lakhidi wangjung amasung thawal drug mayam phagat kibadasu MLA amata lakhidi aki aduba police tagi drug phare hairagadi ASP की ऑफिस फाव लागा प्रेस कॉन्फ्रेंस तब है लाले DGP ना फोंदोख्रीबी पुलिस ना लौखलप लीगल प्रोसीडिंग वाफम क्या फोंदोरपना मखोइदा अयेत पी ड्रग लालोनबद पुलिस यौरमलिबा सिदी हंदा खक्त नते कुमजा इंग्लिश अनिदगी हंगना पाम्बी सिंग यानथलकलिबा कुमजा इंग्लिश अनिगा मरिदगी मंगादगी हरकलिबनी कुमजा इंग्लिश अनिगा तराद नुमाइजिंग सिंग पाक सना पॉपी पाम्बी सिंग यानथकिबगी फोटो यावना रिकॉर्ड सिंग लोइना लई हाइना पामिशन फोंदोखि मतमसान इलीगल ड्रग्स कंट्रोल तौरमनबदी ड्रग फैक्टरी क्या लेरकलिबा सिलेरमलोय ड्रग की फैक्टरी मयाम थुगाइब मतमनुसु MLA अमत ओइरबसु संगसिन बिरमलबदी यामना नुंगाइगदबनी मतम अदुरदी थुलक्त्रगा पुलिस ओइगेरा इसा ओइगेरा इमा ओइगेरा नुपी ओइगेरा ड्रग की हेक मरी लैनरमलबदी अमत लेमना थारेखि ड्रग फाबदा सियनरिब पुलिस सिंग अदु लैरिब लेंगासिकी मतमना रिक्रूटमेंट तौदुना लौखिब नति हाइब वापम फोंदोक्लोदुना फोगतखिबा अदुबुदी थागतफम थुए अदुबु थाबक अदुबु थागतपगी मिहुता ASP ऑफिस ता संगलगा किहलंबगी रिपोर्ट लाखले ASP ना पांथोकदबा मथौदा येत पीरे वाफम असि असेंबली यौनरगनि साइखि पाउगी मिफम अदुरा पाउमिसिंग हंबु वांगी पाखुम पीरदुना चीफ मिनिस्टर ना हाय पॉपी पाम्बिसिंग मरु फंगना मंगनबगिदमक ड्रोन हुमफु लौनो बोनारि हौजिक ड्रोन अहुम यौरकले पॉपी पाम्बी थाबना ख्वाइदगी यामना मंगलिबा एरिया सि साइकुलगी एरिया यावना कौब्रुगी मनिंग थांगमा सरुक खरगी एरिया थांजिंगी मनिंग थांगमा सरुक अदुगा सजिक तंपाकी मफमना चिंगमनि मसिदा उरखुल अमसुंग कामजोंग डिस्ट्रिक्ट की मफम खरसु यावरि हारि पॉपी पाम्बी थारी मफम सिंगी मनुंगदा यामना ngamba मफम सिंग यावना तंगाइ फ ड्रोन सिसिनरगा पॉपी पाम्बी हाटननाबा हिदा हर्बिसाइड साइदुना हाटनबा थबक लोखटपा हरे ngarangsu Churachandpur district की मफम खरदा थारंबा एकर सामरोंगी पॉपी पाम्बी सिंग ड्रोन सिसिनरगी हिदाक जासिनख्रे नानजु साइकुलगी एकर हुमद्रा रोमदा थारंबा पॉपी पाम्बी सिंगी मथक्तसु हिदाक साइख्रे हिदाक सायरबा मतुना पॉपी पाम्बी सिंग कंगबा हौरगली साइखि अतोपा पावमना गोवा मुंबई हाईवे एक्सीडेंट अंगाम यावना मियोय मपल लेखिद्रे मुंबई गोवा नेशनल हाईवे दंगसे युक थोकिबा लंबी गोयबा लेबक थिबा थाउदोवा मदा सही नौरिबा अंगाम यावना पुना मियोय मपल लेखिद्रे हैना पुलिस की मेकेडी फोंदोरकली लेबक थिबा थाउदोवा सिग मरी लेनना पुलिस की मकोक थोंबो ऑफिसर अमना फोंदोखिबदा लंबी की एक्सीडेंट सिंगसे युक पुंग मंगारम ताबदा महाराष्ट्र की रायगढ़ डिस्ट्रिक्ट की मनुंग सनबा मनगांव एरिया दा थोकिबनी हारिबा मफम मसी मुंबई दगी किलोमीटर 150 रोम चलगा लेब मफमने लेबक थिबा थाउदोवा दुदा लेखिद्रबा सिंगी मनुंग सही नौरिबा अंगामा नुपी हुम अमदि नुपा मंगायौरी थाउदोवा सिदा लेखिद्रबा सिंग मरी मतांगाक्तनी मखोय रत्नगिरी डिस्ट्रिक्ट की मनुंग सनबा हेरबी विलेज तगिने विक्टिम सिंग असि कार अमदा तोंगदुना गुहागर तमना लाखिबने मखोयना लाखपगी लंबीदा ट्रक अमगा थोमजिनबदगी खुदक्ता मियोय मप्पल लेखिद्रे अदुगा अतोपा अंगामना असु अपनंखि सोलबा अंगांग अदु मनाकनक हॉस्पिटल पुखरक्तुना ट्रीटमेंट सतखरे नेशनल हाईवे गरी अनी थोमजिनख्रे हाइबगी पाव हे फंगमगा पुलिस टीम अमा थाउदोक थोफमना संसिन्दुना यंगसिनखि पुलिसना मफम अदु यौखिबा मतमना मियोय मपनदी हानना सीदुना लेरमखिबनी विक्टिम सिंगना तोंगलखिबा कार अदुगी फिवमदी का हेना सोखिबना मरम ओइरगा करंबा गाड़ी नो हाइबा खुदकी ओइना खंगमखिदि अमदी ट्रक अदुगी ममांग थंगमा सरुक का हेना अमांदा थोखि लेखिद्रबसिंग गवर्नमेंट हॉस्पिटल अमदा थमख्रेसु हाइरि नकल मरमदा महाराष्ट्र के अतोप मफम अमदा थोखिबा लंबिगे लेबक थिबा थाउदो अमदा मियोयनि सिखिबगा लोइदना अतोप मियोय कुंथ्राना असु अपन सुनंख्रे हाइरि मखासा थरक पोइना पोकनाफम पाउसीदिगे अतोपा पावमना मणिपुर की स्कूल सिंग सादा 30.5 टी हाउजिसु इलेक्ट्रिसिटी फंगद्री असर डिजिटल इंडिया हेना खुमांग सक्सिनना सेंटर अकन मोनो होनरबसु मणिपुर लेरिबा अपुन स्कूल की सादा 30.5 टी हाउजिसु इलेक्ट्रिसिटी फंगद्री हाइना असर एनुअल स्टेटस ऑफ एजुकेशन रिपोर्ट 2022 नाहरी
asar report asi sahi khudingi laiba asigi khungangi lamda lairiba yumthong singna satuna survey toraba matungna pikliba angang singna mai tambi ki tangai fataba masak sing mapung phana phanglibra amas madugidama government kari lokhalibagi haibadu puthokne report asi hokkiba sai ani english singani ga kun amas english singani ga kun ga mathoida covid na maram oiraga phone base tawduna survey satakraba matungna english singani ga kun ga ni thoida physical survey asi ahan moina pangthokibane ngarang phongkiba asar rural 2022 report asiki matungina manipur gi khungangi lamda leiba apunba school gi sara 30.5 houses su electricity fangdana leidi electricity asi mailoi sangama da khwairi gi maroiba masa moiribini mass communication angak phangna sakhulaba matamsida electronic device ama sizinaduna mairoi singna anoba knowledge ama phangna bahona ba haibisi aruba mani electric yaudana hairiba thaba si oithokpa wargadaba mas oiribini report adugi matungina state asigi khungang da leiba apunba school sar 81.9 da mairoi singna sizinanaba computer leiri school sar 15.7 da computer leiraba su mairoi singna sizinaba phangde masigi matakta state asigi apunba school sar 85.3 da library leiti apunba school gi sar 7.4 library leiraba su leirik leiti hairi state asigi apunba school gi sar 11.6 da housing su toilet leiti sara 29.9 na toilet leirabasu sijanaba yadi apunba school gi sara 58.5 khaktana sijanaba yaba toilet leiti apunba school singa sigi toilet sara 53.4 di nupi amasum nupa animak sijanari toilet sara 11.5 da nupi gi tongan ma toilet leirabasu thongnun sinduna thami sara 8.1 na sijanaba yadaba pm dalai adubo apunba school gi sara 27 na nupi gi tongan ma toilet thamduna sijanari haidi Manipur goina apunbi school singi sara 85.1 housing su thaknabi sing phangdana leidi masigi mathakta sara 5.2 na facility thamlabasu thaknabi sing phangde housing phawbi oina thaknabi ising phangbi school gi masing asi sara 9.7 khaktam ngairi haidi amaramda state goina class 1 8 phawbi manungda mai tamliba apunba mairui singi manungda sara 53.4 CLP duna tuition class athari haina report asita pali Tungan class sing gi gieng but government gi school sing tamba mairoi sing gi private school tamba mairoi sing na CLP duna tuition class tob gi satna bilaidi apun bi gi government gi school sing class 1 in 8 phawb gi manungda mai tamba mairoi sada 41.9 CLP duna tuition class ataba matamda private school tamba apun mairoi sada 59.4 na CLP duna tuition class athari haidi report adugi matungina hokkiba sai english singani ga taraga nipan ga sangdamnabada english singani ga kungani thu esina sahi taruk tagina taraga mari phawbada mairusina government gi school singda ming sanmi gi sang khara makai pongkhlakli hokkiba english singani ga taraga nipan mairui sara 20 na government school ming sanma matamda english singani ga kungani thu dana mairui sara 32.8 na ming sali haiden su paus ta phungdorakli amaramdana fatanungda thoklarabadi dukan mapu singna daita pugadabani khunjasing Thawal District Hospital ge mayoknabada dukan phamliba mapu singna laikai sigi oina leiriba New Ideal Club amasum laikai gi khunja singa yanakiba matungina dukan thong lolu hairubada madugi ona tainabada court case taksilakpa simaram sadi court ke aroiba woyel ama laktriba phawba thong longadabani masida phatanungda thulaklabadi dukan mapu singna daita pugadabani haina khunja singna phungdokre ramasigi matana ngasi ayuk athokpam khunaugi community ubola pangtokpa pawgi miphamamada saruk yakiba laikai gi nupi manhai NYC ki amasum laikai gi miyam gi mingda lairiba dukan plot nipan si club amasum laikai gi miyam ga yanakiba matungina dukan amada sahi manga oina phamanba amasum sahi manga suraba matungna nauna amuk lottery tawraga phamanba haina yanakiba laikre adubo haujuk phamliba dukan nipan si sahi tara hena phamlabane maramaduna nauna lottery tawraga dukan amuk phamanana bahona bada hana phamliba dukan mapusingna laikai amasum club onsilaga case tarakpai si maram sadi Maramaduna dukan phamliba miyosina case asigi sab judgment ama laktriba phawba thonglongadabani masida tholakpa apapatagi daita masana pugadabani hanasu magna phongdokhi Bakasa tara point na harol gi thaudang poksi digi to perform eco ben driver priyo batra mi hata siena ba matai mana uzil thajingkre mamang tha December kuntrada morisa si haina pukhraga tha asigi ahan masayul Nagaland gi kedima gi uku amagi manung digi sina phangkiba ifal More Ben Service to Bisnupur District ki nasa Ward number 2 degi yang lem priyo batra sa ni fugatru apokpa keso miat siena bu uripok lamboy khonang khong degi maisnam jem sei kuntraga matu apokpo kumaram summa ki luinabi shandera ni CJM Impal West degi nimit taraga mangani gi judicial custody remand jail thajingkre
Mara lairaba James amasum Sandarani ngasi Lampel Police Station na sairapta leiba CGM Impal West ki court judicial custody remand ki puthoraki badada APP ki kuthangna court player toraki bada Nasa ward number 2 dagi Khundrakpam Rameshwar Apokwa Kunja Bihari Kaubamiyamana Bishnupur Police Station ki OC da maki Mayama Yanglen Priyo Batra si Ikoben MN 01 7696 ka loinana December kuntra ke ayuk pung mga ga makhaida mayum dagi thokibadi ki hanjilaktre magna pai ki mobile da December kuntra ga mathoi dagi contact toba phangkidre haina tha sigi anida mission report ma file torki thaudo du ga mari leiner Bishnupur Police Station case mo lakhotuna victim family ki imung munung imiyoi sing statement lawber December tang kuntra gi numidang pung nipang ga makhairam tab matamda oripo lamoi khunang khungni Hashnam James ko bamaga Dimapur satlagani yumda halakpu yararoi haina masanupi da phone tawduna pau piraki haiba khamamki makatana Bishnupur Police ki mekedi gi Hashnam James asima ki mobile contact tawduna thasi ki mari da Bishnupur Police Station kawduna wangpong satabada mafam khangdana leidiba yangne Priyo Batra December kuntrada Dimapur satnaba haina khibale adubu numit adura Dimapur satpigi program adu cancel tawkre habidigi James Police Station asida darka leiba matamda amu hana lakadabani haina instruction piraga PR bonus doki James thadokraba matungda police station sigi megedigi makhata na Priyo Batrana kana wari sanaramagi haibagi CDR tha sigi mangara phangbaga loinana kopna examine taraba matungna kanaga iroi loinana wari sanakhibagi haibada thidona bonaki adubu sapsana phangma ngide makhata na Hashnam James tha sigi tarike ayukpung nipan ga makhai tabu matamda samondoki adubu Irilbung Police Station na complain amaga mari leidana pick up tawkhre haiba khangwadagi khudakta Irilbung Police satuna Hashnam James wongpong sataki loinana James na Priyo Batra si maw masum Biswamani ki luana bada thangna kyara khana thilaga khatkhre amada asibak sang adu Nagaland gi bypass road ki Kedema Biswama gi Khalbat amagi manungda losilaga thamlamle haiba khangmangki makhatana Priyo Batra gi asibak sang adu mafum adudagi Impal East ki mobile forensic unit ki mateng loinana recover toki Pharav James wangpong sathabada mak masamang Impal Mauritian gari gi driver ni laikhidraba yangne Priyo Batra siga khangnaraba matungda maki matung induna gari thoki madugi matungna mahak Dimapur kwa maru karbar tawba horaki Mamang sa English singani kungani thugi September thana Priyo Batrana paisa sile habidagi James ki lupa lakh amaloki masigi matungda James ki kwa maru karbar si hai tharakpadagi maki mataima laikhrapum Sharmila da yawba sanagi marup amagi sel huningai leraktabadagi December kungamari da maki makhura sanjanbam Devananda maitegi benadu singjamai da leiba samrelatpam Devananda Sarmada bandan namki masigi matungna makna khangnaba miyoi amadagi ben ama numit khrani sijinagi haina lauraga maki sendong singpinabagi damakta ben adusu bandan thamdoki loinana Priyo Batrana pukiba sanpam adu pinaba haibada piba ngamdabadagi matam yaithoki loinana December 13 Priyo Batrana sanpam adu pidaba tarabadi mahakpu hatlagi haina sapsana khanki loinana numit adura Priyo Batrabu Dimapur trip waiki trip adu satnabagi confirm taraba matungna numit adugi numidangna pauna international market lebi dukan madigi thanga masum tupi malaki numit adugi numidang pung nipan ga makhairam taba matamna Priyo Batra pauna bazar lebi maki hotel adugi manak talaki loinana Priyo Batra da thanga du Dimapur gi miwe mana hairakpadagi leibani haibaga loinana thanga du sit makhara tamki loinana numit aduda Impal urkhul lambidagi Dimapur tamna sike numit adu Priyo Batrana paisa pidrabadi halagani haina mawaki nupida khanki adubu litan yorapada James na Priyo Batrada ma Dimapur dagi share lawriba mieduna share leitre baklanu phone tarakle habidigi halaklaga numit adugi numidang anims gate mayad ikoben adu lekhi tungna Priyo Batrana James pu pauna bazar da thadaramki madugi matung December 13 Priyo Batrabu hanaba thorang amaga loinana Dimapur da sanaba contact toki loinana numit adugi numidang na James na maki loina bima sumasano pag loinana Priyo Batraga puna Dimapur da sakki lambi da shakmaidagi yu half liter amasu James na puraki James na gari tongna maki loina vida mobile da typing tawduna Priyo Batra si halagani haibagi intention adu khonki loinana Kohima lalaba matung James na Priyo Batrabu tungi shitigi thang thinki madugi matungda James na Priyo Batrabu kyara khana thangna thinduna ki James tamaki nupigi mateng loinana asiu Priyo Batragi haksang adu gari gi maningna thangalaga puraba matung Kedima Biswama bypass road ki jaga amada gari edurigi asibak sang adu lautharaga kalbat amagi manungda thamlamkhibani Priyo Batrana pairakhiba mobile adu lauraga switch off tawki sohari
Asibaksang adu kalbar amagi manungda losillamlaba matung maki loinabi amasung masaga loinana gari edu kilometer khara thauduna laglaba matungda khamlaba matung gari gi number plate amasung hang adu langtholamki gari edu kilometer mate khara thaurba matung khamlaba matung gari tairiba I mayam adu lambida samthokhi December 28 Imphal yoraba matungda saumum area da gari edu samthoklaba matung hainau poktagi ibomsa Elias Rosen kauba madu lupa laani gi lisung 33 ka sangada bandan thamki Madugi matung makna sanagi marup yauriba maki loinabigi mase Siramle hainau pokta kauduna lupa lising marpa piki hainau poktagi auto rickshaw ma huairaga pauna bazar gi hotel laklaga maki loinabi thamlamlaba matungna singjamai de satuna mamangda makna bandan thamkiba makhuragi benadusu lupa lak ama amasum lising mangada piduna handolaba matungna makhura da sinaki amasum awaimal oina lupa lising nipan piki Thaudo thokraba matung thasi ani da laikhidrabi ibung manungi miyosna James ki mayum da laktuna Priyobatra gi mayum da hanglakhi adubu mana Priyobatra gi maram da kari mata khangde ma ki maram da paw phangma leirabasu khangalakti yaiki makatana thasi ki taruk irilbung PS na James lamlongai mantri pukhi da leiba ma ki mari mata gi yuma madagi phaduna wongpong sathabada Priyobatra si mangna hatkhi bani haibadu phungdorki bani Makatana James ki loinabi sandarani wongpong sathabada Priyobatra si ma ki mapuroibana hatkhi bani haibadu phungdokhi Loinana thasi gi nipan gi nungthil pung amaram matamda Sandarani Senapati District Women Police Station na serenda tokibani Maramasina Thaudorsigi matangna makhatana investigation sathabagi mathau taba leibana James amasum Sandarani ani numit taraga mangani gi judicial custody remand PU haina clear tokhi loinana kona su mathang thagi February ani phawpa numit taraga mangani gi judicial custody remand jail thajin khibani haidena su pausna makhatana phongdorakli hauji koina di myam paus su matang sa lusinjarage amasum myam pun anawba update ngaminasi